Senapati Zilla da hojik ning thamtha fajana oire. Ingbana mi khutingmak ayuk amasung nomidang da mapan thoknaba ngamdre. Laichil yamna thaba amasung ingbana ayuk pung tarit nipan fauba nong ngandabaga manare. Adobo lo lokpagi thabak loikrabna lo mising amadi atai miyam kahenna waba adudi natre. Ayuk amasung nomidang da kahenna laichil thabana National Highway yauna atai lambising da gari chathot chasing da chauna khudongcha daba mayoknari. Manipur pumbagi oina COVID laichat ki anisuba wave ashi khara farak pagumna Senapati jila dasu laichat ashi kharati fare heba tai jila sida haukiba thangja numit faubada punna COVID-19 gi positive case lising ani chani kuntra mapal laibagi manungda active case marikhakta ngaire Senapati jila gi oina haukiba numit kharani sida anoba positive case su thengnadre jila ashigi oina COVID laichat ta shikiba masing tara shukre nauna shibagi pau leite Manipur gi oina punna yengbada Senapati jila gi positive oibagi masing asi khwaidigi nembada taruk shubada leiri amaromda jila asi COVID vaccine kapthokpada chang yamna nemliba shigi yenglaga handakta vaccination express thaurang haudoktuna yum changduna vaccine kapagi khongjang haukhre vaccine mapung fana kablabadi miyamna laichat asidagi ngakthokpada henna mating oiragani COVID laichat gi fiwam fagat lakpadagi Manipur Sarkar na class 9 gi mathakta laiba school college singda physical class tawbagi ayaba pikhibaga loinana Senapati jila dasu school college hangduna physical class haure apikpa angang singidi hanagum online class adom chathari jila sigi oina yamna nungaiba amana ahanba oina kathiko karongda laiba Mount Zion College ki ahanba graduation ceremony tha asigi tara mapalda pangthokhiba asini thoram aduda Manipur University na loba BA examination da taruk suba position takhibi maharoi amada lupa lakh amagi sel mana piduna pukning thaugatkhi Masi college asigi management committee na tara suba position faubagi manungda lakpa mahroida mana pinaba lauthokhiba policy gi sharuk amani thoramaduda wangan bada PHE mantri L dikhona naha singda khunai gi thabakta maru oiba thaudang lonaba appeal tauki Manipur Assembly gi Mikhal gi matam nakshil lakpaga loinana hojik Manipur gi mafam ayambada Mikhal gi damak langnaba kanna haure adobo Senapati jila gi oinati kahenna langba haibadu oidri Mikhal asida mirep oiningba kiati thoraktuna semsanare vote khomba khara haunare adumoi namak rajniti dal singi oinadi thoina langnaba udri jila sigi oinadi khara ngai khiba tari amaromda jila sigi horticulture gi puthok chathok sing COVID laichatna maram oiduna yomfam kaithel laitabagi awaba mayokna rambatu hojikti khara fagar lagani khali COVID laichat gi athingba kia komthorakpa gari chenba hengat lakpa asina puthok sing asi atai mafamda puduna yonnabagi khudongchaba khara hengat lagani handakta su Manipur Ningol Chakoba mamangda loop singna mateng pangduna Imphal da mau kaithel famduna jila sigi puthok sing yonnaba tangja fangki amaromda loop kiana singduna mau nupi sing Ningol Chakoba gi thoram panthokhiba adu miyamna yamna lumna launakhi Senapati jila gi maru oiba lambi sing hannadigi yamna fagatle adubo chathok chasingi kudong chadaba manung hunjingba mafam kia ama leiribana road connectivity henna fagat hannaba middeng changba tangai fadri chokhat thorangi thabak kia hojiksu paikhatpa leptri kumgi nong hek lakpa haukrabadi National Highway fawa yauna jilashigi lambi ayambada ching ningkhaiba lambi namthakhibagi thodok leptana thokpana hojik asi thabak tawbagi khwaidigi fawa matam oigani Senapati jila gi oina mahusa degi hauna ningtham tha matam asi haro kumai gi matam oibana yamna nungaiba matamni low lokpadagi hauraga anoba chahi lakpa fawbasi kumai ngaktani adobo COVID laichat laikhibadagi kumai kya ama khulda pikna panthokna khre achoba kumai ama oiriba barak festival pangthoktre Maming chadliba amasung yamna fajaba mau flower festival chu kumsigi oina tokle kumaising lepkhiba asina miyamgi wakhalda khara makhai nungai handrabasu jila sigi ahal naha angang khudingmakna khorongna ngairibadi Christmas amasung New Year lakpa asini ningtham thagi nungaiba matamga loinana haru kumaising lakle haiduna nungai thoktuna hekta laithokpasu langani hojiksu COVID laichat loitri haibisi ningsingduna laiba tangai fadri COVID ki chatna kanlon makhatana leptana induna chatpana kumaisu henna nungaigani isa amadi miyam gisu afaba oigani